ꯃꯁꯤꯒꯤ ꯌꯥꯝꯅ ꯆꯝꯅ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝꯅꯤ ꯑꯩꯈꯣꯏ ꯀꯨꯝꯁꯤꯁꯤ ꯍꯔꯥꯎꯁꯤꯔ ꯍꯥꯏꯅ ꯈꯟꯅꯕꯅꯤ ꯑꯗꯨꯕꯨ ꯀꯨꯝꯁꯤꯁꯤ ꯏꯔꯥꯡꯗꯩ ꯀꯩꯅꯣ ꯈꯤꯇꯪ ꯃꯑꯣꯡ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯀꯨꯝꯁꯤꯒꯤ ꯂꯦꯞꯄꯁꯤ ꯃꯊꯪ ꯑꯣꯏꯅ ꯍꯔꯥꯎꯔꯁꯦꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯍꯩꯔꯥꯡ ꯃꯩꯔꯥꯡꯁꯤ ꯑꯃꯨꯛꯇꯪ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯁꯤ ꯆꯝꯅ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯅ ꯁꯤꯟꯖꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯉꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯉꯥ ꯇꯔꯥꯗꯁꯨ ꯄꯨꯟꯅ ꯇꯧꯖꯔꯤꯁꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯖꯔꯒ ꯑꯍꯥꯟꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯁꯤ ꯃꯁꯛ ꯌꯥꯝ ꯃꯨꯟꯅ ꯈꯪꯕꯤꯕ ꯃꯁꯤ ꯈꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯏꯄꯥ ꯏꯄꯨꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯨꯡꯑꯣꯏꯅꯕ ꯃꯤꯔꯥꯏꯕꯤꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯃꯗꯨꯗꯤ ꯇꯧꯍꯩꯗꯦ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯂꯝꯕꯤꯗꯨ ꯂꯝꯐꯩ ꯆꯠꯂꯨꯔꯁꯨ ꯂꯥꯟꯅ ꯆꯠꯂꯨꯔꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯍꯜꯂꯛꯐꯝ ꯆꯠꯐꯝ ꯂꯝꯕꯤꯗꯨ ꯈꯪꯉꯛꯑꯕꯅꯤꯅ ꯑꯩꯒꯤ ꯍꯟꯖꯟꯐꯝꯗꯨꯗ ꯂꯝꯕꯤꯗꯨꯗ ꯍꯟꯖꯟꯅꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯣꯠꯅꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯅꯤꯗꯅ ꯌꯥꯕ ꯅꯠꯇꯦ ꯀꯅꯥꯒꯨꯝꯕꯅ ꯃꯣꯏ ꯃꯌꯥꯝ ꯆꯠꯂꯛꯈꯤꯁꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯀꯅꯤꯅ ꯍꯥꯏꯕꯗꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨ ꯊꯥꯗꯣꯛꯄꯤꯌꯨ ꯃꯃꯥꯡ ꯊꯥꯕ ꯂꯩꯔꯒꯅꯤ ꯃꯇꯨꯡ ꯏꯜꯂꯛꯀꯗꯣꯏꯁꯦ ꯃꯃꯥꯡ ꯊꯥꯕꯗꯨ ꯊꯣꯛꯄꯤꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯀꯅꯥꯁꯨ ꯏꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯑꯍꯨꯝꯗꯒꯤ ꯃꯔꯤ ꯃꯔꯤꯗꯒꯤ ꯃꯉꯥ ꯇꯔꯨꯛ ꯁꯨꯃꯥꯏꯅ ꯃꯊꯪ ꯌꯥꯝ ꯄꯨꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯤꯟꯗꯨ ꯙꯔꯃ ꯂꯥꯏꯅꯤꯡꯁꯤ ꯂꯧꯈꯤꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯂꯧꯈꯤꯕ ꯅꯠꯇꯦ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡ ꯑꯁꯤ ꯂꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯆꯩꯊꯦꯡꯁꯤꯡ ꯐꯪꯉꯛꯄꯁꯤꯡ ꯊꯧꯏ ꯆꯩꯔꯥ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯑꯩꯈꯣꯏꯁꯤ ꯂꯧꯔꯛꯈꯤꯕ ꯆꯠꯂꯛꯈꯤꯕ ꯑꯗꯨꯗꯤ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯊꯝꯖꯈ꯭ꯔꯦ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯁꯤꯒꯤ ꯂꯩꯕ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯅꯣ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯅꯩꯅꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯂꯨꯞꯇꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯤꯟꯗꯨꯒꯤꯗꯁꯨ ꯃꯈꯜ ꯌꯥꯝꯈꯩ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯖꯕ ꯉꯥꯛꯇꯅꯤ ꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯆꯠꯄ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯀꯣ ꯍꯧꯖꯤꯛ ꯃꯥꯏ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯇꯔꯥꯅ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯆꯠꯅꯕ ꯌꯥꯕ ꯄꯨꯟꯕ ꯌꯥꯕ ꯑꯃꯗꯤ ꯑꯣꯏꯐꯝ ꯊꯣꯛꯏ ꯏꯁꯥ ꯏꯁꯥꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯗꯨ ꯇꯧꯍꯩꯗꯕ ꯃꯌꯥꯝꯗꯨꯒꯤ ꯆꯠꯅꯗꯕ ꯇꯧꯅꯗꯕ ꯄꯣꯠꯇꯨꯗꯤ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯁꯤ ꯀꯔꯝꯕ ꯂꯝꯕꯤꯗꯅꯣ ꯀꯔꯝꯕ ꯂꯥꯏꯅꯤꯡꯅꯣ ꯂꯥꯏꯅꯤꯡ ꯑꯁꯤ ꯀꯗꯥꯏꯕꯨ ꯀꯧꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯥꯏꯅꯤꯡ ꯑꯁꯤ ꯆꯠꯀꯗꯣꯏꯅꯣ ꯈꯪꯗ ꯌꯥꯗꯕꯁꯤꯅ ꯀꯩꯅꯣ ꯈꯪꯕ ꯌꯥꯗꯕꯅ ꯀꯔꯤꯅꯣ ꯃꯁꯤ ꯀꯨꯞꯅ ꯅꯩꯅꯕꯤꯕ ꯈꯪꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯏꯄꯥ ꯏꯄꯜ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯀꯨꯞꯅ ꯅꯩꯅꯒꯗꯧꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏꯁꯤꯡꯁꯤ ꯋꯥꯃꯤꯟꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯒ ꯏꯊꯨꯡꯂꯝꯗꯥꯏꯗ ꯏꯔꯥꯛ ꯍꯟꯕꯒꯤ ꯊꯕꯛꯇꯤ ꯇꯧꯕꯤꯒꯅꯨ ꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯃꯗꯨꯗꯤ ꯃꯤ ꯑꯃꯅ ꯍꯤ ꯑꯅꯤ ꯇꯣꯡꯕ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯁꯣꯏꯈꯤꯕ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗ ꯍꯤ ꯑꯅꯤꯗꯣ ꯑꯃꯁꯨ ꯇꯣꯡꯕ ꯐꯪꯍꯧꯔꯣꯏ ꯑꯃꯁꯨ ꯇꯣꯡꯕ ꯐꯪꯍꯧꯔꯣꯏ ꯑꯩ ꯃꯌꯥꯏꯗ ꯈꯣꯡ ꯁꯦꯒꯥꯏꯔ ꯇꯥꯔꯒ ꯏꯁꯤꯡꯗ ꯏꯔꯥꯛꯅ ꯏꯔꯨꯞꯄ ꯁꯤꯍꯧꯒꯅꯤ ꯍꯤ ꯑꯅꯤ ꯇꯣꯡꯕ ꯐꯠꯇꯦ ꯂꯝꯕꯤ ꯑꯅꯤ ꯆꯠꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯣ ꯑꯗꯨꯃꯛꯇꯪ ꯆꯠꯄ ꯂꯝꯕꯤ ꯑꯅꯤ ꯆꯠꯀꯅꯨ ꯄꯟꯊꯨꯡ ꯂꯝꯕꯤ ꯌꯧꯕ ꯉꯝꯃꯣꯏ ꯄꯟꯊꯨꯡ ꯂꯝꯕꯤ ꯌꯧꯅ ꯆꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯆꯠꯀꯗꯕ ꯂꯝꯕꯤꯗꯨ ꯀꯔꯝꯕꯅꯣ ꯑꯃꯈꯛꯇꯪ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯆꯥꯝꯃꯔꯛ ꯍꯟꯅ ꯈꯜꯂꯒ ꯆꯠꯀꯗꯕ ꯂꯝꯕꯤ ꯑꯃꯈꯛꯇꯪ ꯆꯠꯄꯤꯌꯨ ꯂꯝꯕꯤ ꯑꯅꯤ ꯆꯠꯄꯤꯒꯅꯨ ꯋꯥꯈꯜ ꯂꯝꯐꯩ ꯆꯠꯄꯤꯒꯅꯨ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯕꯁꯦ ꯆꯤꯟꯗ ꯂꯥꯏ ꯁꯣꯜꯂꯒ ꯌꯥꯕ ꯅꯠꯇꯦꯀꯣ ꯅꯤꯡꯕ ꯍꯥꯏꯕꯗꯤ ꯄꯨꯛꯅꯤꯡꯅ ꯅꯤꯡꯒꯗꯕꯅꯤ ꯈꯨꯔꯝꯕꯗꯨꯅ ꯑꯃꯅꯤ ꯈꯨꯔꯝꯕꯗꯨꯗꯤ ꯈꯨꯔꯝꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯂꯥꯏ ꯈꯨꯔꯝꯗ꯭ꯔꯁꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯨꯔꯝꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯈꯨꯔꯝꯕꯒ ꯅꯤꯡꯕꯒ ꯈꯦꯠꯅꯩ ꯅꯤꯡꯕ ꯍꯥꯏꯕꯗꯨꯗꯤ ꯊꯃꯣꯏꯗ ꯅꯤꯡꯕꯅꯤ ꯃꯉꯣꯟꯗ ꯃꯇꯝ ꯃꯥꯡꯗꯦ ꯄꯩꯁꯥ ꯇꯤꯡꯗꯦ ꯊꯃꯣꯏꯅꯨꯡꯗ ꯅꯤꯡꯖꯕꯅꯦꯕ ꯑꯩꯅ ꯃꯄꯨꯗꯨꯕꯨ ꯑꯩꯅ ꯅꯤꯡꯖꯔꯤꯕ ꯃꯄꯨꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯆꯦꯠꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯄꯨꯡꯖꯥ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯠꯇꯅ ꯅꯤꯡꯖꯔꯤꯗꯣ ꯃꯗꯨꯅꯤ ꯂꯥꯏ ꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯈꯨꯔꯝꯕꯅꯤ ꯃꯌꯥꯝꯅ ꯇꯧꯅꯔꯤꯁꯤꯗꯤ ꯍꯩ ꯂꯩ ꯈꯔ ꯀꯠꯂꯒ ꯊꯦꯜꯂꯒ ꯃꯌꯥꯝ ꯆꯪꯅ ꯈꯨꯔꯝꯕꯗꯨꯅ ꯑꯗꯨꯒꯤ ꯃꯈꯜ ꯑꯃꯅꯤ ꯃꯗꯨꯒꯤ ꯇꯣꯉꯥꯟꯕ ꯆꯠꯈ꯭ꯔꯦ ꯃꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝꯁꯨ ꯃꯥꯡꯗꯕ ꯄꯩꯁꯥ ꯂꯨꯄꯥꯁꯨ ꯇꯤꯡꯗꯕ
ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯕꯀꯣ ꯊꯕꯛ ꯁꯨꯔꯁꯨ ꯅꯤꯡꯕ ꯌꯥꯏ ꯆꯠꯂꯁꯨ ꯅꯤꯡꯕ ꯌꯥꯏ ꯆꯥꯔꯁꯨ ꯅꯤꯡꯕ ꯌꯥꯏ ꯐꯝꯃꯁꯨ ꯅꯤꯡꯕ ꯌꯥꯏ ꯆꯠꯂꯁꯨ ꯅꯤꯡꯕ ꯌꯥꯏ ꯃꯥꯒꯤ ꯃꯐꯝ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯩ ꯊꯃꯣꯏꯅꯨꯡꯗ ꯆꯦꯠꯅ ꯅꯤꯡꯖꯕꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕꯁꯤꯡꯁꯤꯗꯤ ꯆꯤꯟꯗꯅ ꯑꯃ ꯁꯣꯟꯒꯅꯤ ꯈꯨꯠꯇꯅ ꯑꯃ ꯂꯥꯡꯒꯅꯦꯕ ꯃꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯑꯇꯦꯛꯄ ꯇꯧꯍꯩꯗꯦ ꯁꯝꯅ ꯆꯤꯟꯗꯅ ꯁꯤꯗꯃꯛꯄꯨ ꯁꯣꯜꯂꯅꯤ ꯍꯩ ꯔꯥ ꯑꯃ ꯁꯣꯜꯂꯅꯤ ꯈꯨꯠꯇꯨꯅ ꯁꯣꯝꯗ ꯐꯠꯇꯕ ꯑꯃ ꯂꯥꯡꯒꯅꯦꯕ ꯃꯇꯧ ꯃꯥꯟꯅꯕ ꯆꯠꯄꯤꯒꯅꯨ ꯃꯌꯥꯝꯁꯨ ꯇꯧꯅꯩ ꯑꯩꯁꯨ ꯃꯣꯏꯗꯧꯅ ꯃꯥꯟꯅꯕ ꯆꯠꯀꯦ ꯍꯥꯏꯕ ꯇꯧꯕꯤꯌꯨ ꯊꯕꯛ ꯄꯤꯌꯨ ꯑꯗꯨꯗꯤ ꯌꯥꯝ ꯇꯧꯍꯩꯗꯕ ꯐꯠꯇꯕ ꯄꯣꯠꯅꯤ ꯅꯣꯡ ꯄꯥꯜ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯄꯨ ꯅꯤꯡꯉꯒꯗꯤ ꯅꯣꯡ ꯄꯥꯜ ꯑꯅꯤꯗꯨ ꯃꯥꯟꯅꯅ ꯆꯠꯀꯗꯕ ꯅꯣꯡꯗꯅ ꯃꯄꯥꯟꯗꯅ ꯇꯧꯕ ꯊꯕꯛꯇꯨꯗꯤ ꯃꯗꯨ ꯇꯧꯕꯤꯒꯅꯨ ꯀꯅꯥꯅ ꯃꯥꯡꯖꯒꯅꯤ ꯃꯗꯨ ꯁꯣꯏꯔꯤꯕ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯣꯔꯤꯁꯤ ꯂꯥꯜꯂꯤꯕ ꯑꯩ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯣꯔꯤꯁꯤ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯒꯅꯤ ꯃꯤꯅ ꯇꯧꯕꯅ ꯃꯤꯅ ꯐꯪꯒꯅꯤ ꯑꯩꯅ ꯉꯁꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒꯗꯤ ꯃꯗꯨꯒꯤ ꯑꯁꯨꯃꯟ ꯈꯨꯠꯁꯨꯃꯟꯗꯣ ꯀꯅꯥꯝꯇꯅ ꯂꯧꯕ ꯌꯥꯕ ꯑꯩꯅ ꯐꯪꯗꯣꯏꯅꯤ ꯑꯩꯅ ꯉꯁꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇ ꯋꯥꯅ ꯂꯧ ꯎꯔꯨꯔꯤꯗꯣ ꯍꯌꯦꯡ ꯐꯧ ꯂꯣꯛꯂꯛꯄꯗ ꯃꯤꯅ ꯂꯣꯛꯄ ꯌꯥꯔꯣꯏ ꯃꯗꯨꯒꯤ ꯐꯧꯗꯣ ꯃꯍꯩꯗꯣ ꯑꯩꯅ ꯆꯥꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯖꯕꯅ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯕꯁꯨ ꯂꯩ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯅ ꯇꯥꯔꯛꯏ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡꯁꯤꯁꯨ ꯀꯜꯂꯤꯕꯅꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯍꯟꯒꯩꯅ ꯏꯆꯥ ꯁꯥꯡ ꯏꯁꯨ ꯁꯥꯡꯉꯣꯏ ꯍꯧꯖꯤꯛꯇꯤ ꯑꯔꯥꯟꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯒꯅꯨꯀꯣ ꯀꯂꯤꯗ ꯈꯨꯗꯩ ꯀꯪꯉꯔꯣꯏꯗꯕꯅꯤ ꯅꯪꯉꯔꯣꯏꯗꯕꯅꯤꯀꯣ ꯍꯧꯖꯤꯛ ꯇꯧꯕꯅ ꯍꯧꯖꯤꯛ ꯐꯪꯒꯗꯕꯅꯤꯀꯣ ꯍꯥꯟꯅꯗꯤ ꯑꯍꯟꯒꯩꯅ ꯅꯪ ꯍꯟꯗꯛ ꯇꯧꯔꯤꯁꯤ ꯅꯪ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏꯀꯣ ꯍꯥꯏꯅꯔꯝꯃꯤ ꯍꯧꯖꯤꯛ ꯇꯧꯕꯅ ꯍꯧꯖꯤꯛ ꯐꯪꯉꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯂꯣꯏꯅ ꯈꯪꯕꯤꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯎꯕꯤꯔꯝꯃꯅꯤ ꯃꯁꯤ ꯇꯧꯕꯗꯣ ꯑꯗꯨꯝ ꯌꯥꯝ ꯀꯟꯅ ꯀꯨꯏꯗꯅ ꯑꯗꯨꯝ ꯃꯥꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯣꯏ ꯐꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯇꯝꯁꯤꯁꯨ ꯃꯇꯝ ꯑꯃ ꯑꯣꯏꯔꯦ ꯃꯌꯥꯝꯗꯧꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯃꯌꯥꯝꯒꯤ ꯂꯥꯏꯅꯤꯡ ꯃꯤ ꯃꯌꯥꯝ ꯑꯃ ꯈꯣꯝꯖꯤꯜꯂꯒꯅꯦ ꯂꯥꯏ ꯈꯨꯔꯝꯕ ꯂꯥꯏ ꯅꯤꯡꯕ ꯂꯥꯏ ꯀꯩꯅꯣ ꯇꯧꯕ ꯆꯠꯄꯗꯨ ꯅꯠꯇꯦꯀꯣ ꯋꯥ ꯇꯤꯟꯁꯤꯜꯂꯒ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯔꯒ ꯂꯩꯕꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯄꯥꯝꯕꯗꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯩꯒꯤ ꯆꯠꯅꯔꯣꯜ ꯆꯠꯅ ꯂꯝꯗꯥꯡ ꯑꯩꯒꯤ ꯏꯄꯥꯅꯥꯠ ꯏꯄꯨꯅꯥꯠ ꯁꯤꯒꯤ ꯌꯨꯝꯕꯥꯜꯂꯣꯟ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯃꯨꯟꯅ ꯈꯪ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯀꯗꯧꯔꯤꯕ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯡ ꯏꯁꯨꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏꯅ ꯑꯐꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯗ ꯄꯨꯕ ꯉꯝꯗꯣꯔꯤꯅꯤ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗꯨ ꯂꯥꯟꯅ ꯆꯤꯡꯉꯝꯃꯗꯤ ꯃꯣꯏꯁꯨ ꯂꯥꯟꯅ ꯆꯠꯍꯧꯗꯣꯏꯅꯤꯀꯣ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯤꯡꯕꯤꯔꯝꯃꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯆꯠꯇꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯅ ꯉꯁꯤ ꯍꯤꯡꯉꯤꯁꯦ ꯃꯆꯥꯒꯤꯗꯃꯛꯇꯅꯦꯕ ꯏꯆꯥꯗꯣ ꯑꯐꯕ ꯂꯝꯕꯤꯗ ꯑꯩꯅ ꯂꯝꯖꯤꯡꯉꯝꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯏꯊꯧ ꯅꯠꯇ꯭ꯔꯣ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡ ꯉꯥꯛꯇꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩ ꯏꯆꯥ ꯐꯠꯇꯦ ꯉꯥꯡꯅꯕ ꯌꯥꯗꯦ ꯂꯝ ꯍꯦꯜꯂꯤ ꯑꯗꯨ ꯑꯗꯥ ꯇꯧꯏ ꯁꯤ ꯉꯥꯛꯇꯅꯤꯀꯣ ꯌꯨꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯁꯤꯡꯁꯤ ꯇꯧꯅꯔꯤꯁꯦ ꯀꯗꯥꯏꯗ ꯌꯥꯗꯣꯏꯅꯣ ꯑꯩꯅꯗꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯐꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯉꯛꯇ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯁꯣꯏꯔꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯅꯥꯗꯅꯣꯕ ꯏꯆꯥꯅ ꯁꯣꯏꯔꯤꯕ꯭ꯔꯣ ꯃꯄꯥ ꯑꯣꯏꯕꯅ ꯁꯣꯏꯔꯤꯔ ꯃꯃꯥ ꯑꯣꯏꯕꯅ ꯁꯣꯏꯔꯤꯕ꯭ꯔꯣ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯈꯟꯊꯕꯤꯌꯨ ꯃꯨꯟꯅ ꯊꯤꯖꯤꯜꯂꯕꯗ ꯁꯣꯏꯔꯤꯁꯦ ꯃꯄꯥ ꯑꯣꯏꯕ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯦꯕ ꯁꯣꯏꯕ ꯂꯩꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯅ ꯁꯣꯏꯕꯗꯨꯅ ꯏꯆꯥꯅ ꯁꯣꯏꯔꯛꯏꯅꯦꯕ ꯃꯗꯨꯒꯤ ꯈꯨꯂꯪ ꯂꯃꯟꯅꯦꯕ ꯂꯥꯛꯏ ꯑꯗꯨꯅ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯊꯥꯛꯇ ꯌꯥꯝꯅ ꯉꯝꯕ ꯃꯤꯅ ꯌꯥꯝꯅ ꯇꯧꯁꯅꯨ ꯈꯤꯇꯪ ꯉꯝꯕ ꯑꯩꯅ ꯈꯤꯇꯪ ꯇꯧꯅꯤ ꯈꯤꯇꯪꯗꯪ ꯇꯧꯔꯒꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯔꯝꯕ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯔꯝꯕ ꯃꯁꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅꯁꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯋꯥꯕ ꯑꯩꯈꯣꯏꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯃꯥꯡꯒꯤ ꯊꯧꯔꯝꯗꯁꯨ ꯌꯥꯝ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯅꯁꯨ ꯂꯥꯛꯏ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯁꯤ 2019 ꯍꯧꯒꯅꯤ ꯍꯥꯏꯕꯁꯤ 2015 ꯍꯧꯅ ꯍꯥꯏꯈ꯭ꯔꯕꯅꯤꯀோ 2015 ꯑꯩꯈꯣꯏ ꯐꯪꯁꯟ ꯑꯃꯗ ꯊꯧꯔꯝ ꯑꯃꯗ ꯑꯩꯈꯣꯏ 2019 ꯃꯥꯂꯦꯝꯁꯤꯒꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯋꯥꯕꯗꯨ ꯑꯩꯈꯣꯏ ꯀꯣꯛꯊꯣꯡ ꯄꯨꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯖꯈꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯅꯥꯁꯨ ꯏꯋꯥ ꯂꯧꯗꯦ ꯀꯅꯥꯁꯨ ꯇꯥꯕꯤꯈꯤꯗꯦ ꯊꯣꯛꯂꯛꯑꯒ ꯃꯇꯨꯡꯗꯅꯤ ꯃꯣꯏꯅ ꯆꯨꯝꯃꯤꯅꯦ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕꯗ COVID-19 ꯑꯋꯥꯕ ꯑꯩꯈꯣꯏꯗ ꯆꯩꯊꯦꯡ ꯑꯆꯧꯕ ꯐꯪꯈ꯭ꯔꯦꯀꯣ ꯑꯗꯨꯁꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯃꯄꯨꯅ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯩꯈꯣꯏ ꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯃꯠꯇ ꯑꯅꯥꯕ ꯌꯥꯎꯗꯅ ꯑꯁꯤꯕ ꯌꯥꯎꯈꯤꯗꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯒꯦ ꯁꯤꯗꯒꯤꯗꯤ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏꯁꯤꯡꯁꯦ ꯑꯃꯨꯛ ꯃꯊꯪ ꯑꯃꯨꯛ ꯑꯋꯥꯕ ꯑꯃ ꯂꯥꯛꯇꯣꯔꯤ ꯍꯥꯏꯕꯁꯦ ꯑꯩꯅ 2023 ꯆꯍꯤ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯕ ꯈꯥꯏꯗꯣꯛ ꯆꯟꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯒꯅꯤ ꯃꯌꯥꯝ ꯆꯦꯛꯁꯤꯜꯂꯁꯤꯀꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯃꯁꯤ ꯂꯩꯕꯤ ꯃꯌꯥꯝ ꯇꯥꯕꯤꯔꯝꯒꯅꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯈꯤꯕꯅꯤ ꯇꯥꯕ ꯃꯌꯥꯝ ꯌꯥꯎꯅꯔꯝꯒꯅꯤ ꯆꯦꯛꯁꯤꯜꯂꯁꯤ ꯑꯩꯈꯣꯏꯁꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤꯁꯦ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯐꯪꯅꯔꯛꯀꯗꯣꯔꯤ ꯍꯥꯏꯕꯁꯦ ꯆꯦꯛꯁꯤꯟꯁꯦ ꯍꯥꯏꯕꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯣꯏꯁꯤ ꯀꯔꯤꯗ ꯆꯦꯛꯁꯤꯟꯗꯣꯏꯅꯣ ꯁꯤ ꯃꯌꯥꯝꯅ ꯈꯟꯕꯤꯒꯗꯧꯁꯤꯀꯣ
ꯑꯗꯨꯅ 2023ꯒꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯂꯥꯏꯍꯧ ꯆꯟꯁꯤꯜꯂꯛꯄꯗꯒꯤ ꯍꯧꯔꯅꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯍꯥꯏꯖꯈꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕꯁꯦ 2025ꯗꯒꯤ 27 ꯐꯥꯎꯁꯤꯗꯤ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯖꯩꯅ ꯁꯨꯝ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ 25ꯅꯤ 25 ꯆꯪꯉꯛꯑꯦꯀꯣ ꯁꯤꯃ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯁꯤꯒꯤ ꯅꯨꯃꯤꯠꯇ ꯁꯤꯒꯤ ꯊꯥꯁꯤꯗ ꯍꯥꯏꯕꯗꯨꯗꯤ ꯑꯀꯛꯅꯕꯗꯤ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄ ꯈꯔ ꯁꯤꯗꯤ ꯊꯣꯛꯄ ꯌꯥꯏꯅ ꯇꯧꯕ ꯌꯥꯏꯅ ꯍꯥꯏꯕꯗꯣ ꯁꯝꯂꯞꯄ ꯃꯌꯥꯝꯅ ꯊꯝꯖꯕꯅꯤ ꯃꯗꯨꯃꯛꯅ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦꯀꯣ ꯇꯧꯕꯇꯕꯨ ꯑꯩ ꯃꯃꯥꯡꯗꯒꯤ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯦ 25ꯗꯒꯤ 27 ꯐꯥꯎꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯃꯁꯤꯗꯤ ꯃꯌꯥꯝꯁꯤ ꯀꯥꯎꯕꯤꯗꯕꯅ ꯐꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯂꯩꯔꯛꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯆꯍꯤ ꯃꯇꯝ ꯁꯥꯡꯉꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯍꯤ 18 ꯊꯣꯛꯂꯒ ꯆꯍꯤ 100-100 ꯂꯩꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯅꯔꯤ ꯃꯌꯥꯝꯁꯤꯡꯁꯤ ꯑꯗꯨꯕꯨ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩ ꯑꯁꯣꯝꯗ ꯈꯨꯟꯇꯣꯛꯇ ꯈꯨꯟꯗꯥꯗ ꯂꯩꯔꯤꯀꯣ ꯑꯗꯨꯒꯤ ꯃꯌꯥꯝꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯕ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯕꯨꯌꯥꯅꯁꯨ ꯇꯥꯛꯏ ꯑꯗꯨ ꯆꯤꯡ ꯈꯨꯔꯤ ꯃꯄꯥꯎꯅꯁꯨ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏꯁꯤ ꯑꯩꯒꯤ ꯍꯧꯔꯛꯐꯝꯗ ꯍꯟꯕꯒꯤꯗꯨꯗꯤ ꯍꯧꯅꯁꯥꯅꯤ ꯑꯩꯈꯣꯏꯅ ꯆꯍꯤ 5 ꯆꯠꯂ 10 ꯆꯠꯂ ꯑꯩꯈꯣꯏ ꯀꯣꯏꯅ ꯆꯠꯂꯨꯔꯕꯁꯨ ꯅꯣꯡꯃꯇꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯒꯤ ꯃꯇꯝꯗꯨ ꯌꯧꯔꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯁꯤꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤꯡꯁꯤꯗꯤ ꯍꯥꯏꯗꯅ ꯇꯝꯗꯅ ꯀꯥꯟꯅꯔꯔꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯀꯣꯛ ꯌꯥꯝ ꯁꯥꯔꯅꯤꯀꯣ ꯆꯥꯎꯔꯥꯛꯄ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕꯩ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯕꯩ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯑꯃꯒꯤ ꯑꯋꯥꯕꯗꯣ ꯑꯃꯅ ꯃꯇꯦꯡ ꯄꯥꯡ ꯑꯃꯒꯤ ꯉꯝꯅꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯃꯌꯥꯝꯁꯤꯡꯁꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯐ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯔꯝꯗ ꯃꯇꯦꯡꯅ ꯇꯥꯟꯅꯕ ꯃꯇꯝꯗꯣ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯃꯗꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯩꯈꯣꯏ ꯑꯩ ꯏꯊꯧꯁꯨ ꯁꯨꯅꯤꯀꯣ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯑꯩꯈꯣꯏ ꯃꯤ ꯋꯥ ꯉꯥꯡꯅ ꯂꯩꯔꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦꯗꯣ ꯑꯈꯪ ꯈꯪꯗ ꯃꯌꯥꯝꯁꯤꯡꯗꯣ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯇꯥꯟꯅꯕꯤꯕꯗꯨꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯐꯩ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯒ ꯃꯤ ꯋꯥ ꯉꯥꯡꯕꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯑꯗꯨꯅ ꯃꯤꯗꯨ ꯈꯟꯅꯍꯟꯕ ꯅꯨꯡꯁꯤꯅꯍꯟꯗꯕ ꯌꯦꯡꯊꯤꯅꯍꯟꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯔꯛꯀꯗꯣꯏꯁꯦ ꯑꯗꯨꯅꯗꯤ ꯀꯔꯤ ꯑꯐꯕ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯅ ꯉꯁꯤꯁꯤ ꯃꯤꯁꯦ 2 ꯁꯨꯅ 3 ꯁꯨꯅ ꯑꯝꯇ ꯄꯨꯟꯕ ꯌꯥꯔꯛꯇ꯭ꯔꯤꯁꯦ ꯌꯦꯡꯊꯤꯅꯕ ꯃꯤꯗꯤ ꯃꯁꯤꯡ ꯍꯦꯟꯖꯜꯂꯛꯏꯁꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯁꯦ ꯍꯤꯒꯥꯏ ꯋꯥꯊꯥꯕ ꯊꯨꯒꯥꯏꯅꯕ ꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝꯅ ꯂꯩꯌꯦꯕ ꯋꯥꯠꯇꯦ ꯊꯨꯒꯥꯏꯅꯕ ꯃꯥꯡꯍꯟꯅꯕ ꯇꯥꯍꯟꯅꯕ ꯃꯤꯗꯤ ꯃꯁꯤꯡ ꯈꯪꯗꯒꯩ ꯂꯩꯌꯦ ꯑꯗꯨꯕꯨ ꯐꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯤꯅꯕ ꯃꯤꯗꯤ ꯃꯁꯤꯡ ꯌꯥꯝ ꯂꯩꯇꯕ ꯌꯥꯝ ꯂꯤꯛꯄ ꯁꯤꯅꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯨꯝꯅꯃꯛꯇꯗꯤ ꯈꯪꯉꯕꯅꯤ ꯈꯪꯉꯁꯨ ꯈꯪꯗꯕꯁꯨ ꯌꯥꯎꯔꯝꯕ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯉꯁꯤꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯨꯟꯕꯨ ꯂꯩꯕꯨꯗ ꯂꯩꯔꯤꯕ ꯑꯃꯊꯧ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯝ ꯑꯆꯧ ꯑꯆꯧ ꯄꯥꯏꯗꯅ ꯂꯨꯆꯤꯡꯕ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯈꯨꯜ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯂꯝꯗꯝ ꯑꯃꯒꯤ ꯂꯨꯆꯤꯡꯕꯅꯤ ꯂꯨꯆꯤꯡꯕꯤꯅꯦꯅ ꯈꯟꯕꯤꯔꯤꯁꯤꯡꯁꯦ ꯁꯤꯅꯤꯀꯣ ꯃꯌꯥꯝꯅ ꯃꯣꯏꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕꯅꯤꯀꯣꯅ ꯃꯣꯏꯁꯤ ꯃꯌꯥꯝꯅ ꯂꯨꯆꯤꯡꯕ ꯍꯥꯞꯄꯤꯔꯤꯁꯤ ꯂꯨꯆꯤꯡꯕꯤ ꯍꯥꯞꯄꯤꯔꯤꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯅ ꯁꯦꯡꯅ ꯆꯠꯆꯕ ꯃꯤꯉꯣꯟꯗꯁꯨ ꯀꯥꯏꯖꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯀꯥꯏꯕꯤꯔꯛꯀꯅꯨ ꯃꯤꯉꯣꯟꯗꯁꯨ ꯁꯣꯛꯆꯔꯣꯏ ꯑꯩꯉꯣꯟꯗꯁꯨ ꯁꯣꯛꯆꯔꯣꯏ ꯍꯥꯏꯅ ꯃꯌꯨꯝꯗꯒꯤ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯔ ꯂꯩꯖꯕ ꯃꯤꯒꯤ ꯃꯤꯋꯥꯁꯨ ꯉꯥꯡꯖꯗꯕ ꯆꯝꯅ ꯂꯩꯖꯔꯤꯕ ꯃꯤꯗꯣ ꯃꯗꯨꯅ ꯑꯃꯨꯛ ꯑꯄꯪꯕꯅꯤ ꯑꯉꯥꯎꯕꯅꯤ ꯍꯥꯏꯕꯤꯔꯤꯕ ꯍꯧꯖꯤꯛꯁꯤꯅꯀꯣ ꯃꯁꯤ ꯑꯄꯪꯕꯅꯤ ꯕꯨꯙꯨꯅꯤ ꯀꯥꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯕꯨꯛ ꯐꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯝꯕ ꯃꯤꯁꯦ ꯑꯄꯪꯕꯁꯤꯡꯅ ꯆꯟꯕꯤꯔꯤꯕ ꯍꯧꯖꯤꯛꯇꯤ ꯕꯨꯙꯨꯅꯤ ꯑꯗꯨ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯉꯝꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯉꯝꯕ ꯑꯔꯥꯟꯕꯗꯨ ꯆꯨꯝꯍꯟꯕ ꯉꯝꯕ ꯑꯆꯨꯝꯕꯗꯨ ꯂꯥꯜꯍꯟꯕ ꯉꯝꯕ ꯉꯥꯡꯕ ꯁꯛꯄ ꯍꯩꯕꯁꯤꯡꯁꯤꯅ ꯑꯉꯝꯕ ꯊꯧꯅꯤ ꯐꯝꯅꯥꯏꯕꯅꯤ ꯂꯨꯆꯤꯡꯕꯅꯦꯅ ꯃꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯤ ꯃꯥꯅ ꯉꯥꯡꯉꯁꯨ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯕꯤꯔꯤ ꯑꯗꯨꯒ ꯆꯨꯝꯅ ꯁꯦꯡꯅ ꯆꯠꯆꯔꯤꯕ ꯌꯥꯝꯅ ꯆꯝꯅ ꯂꯩꯖꯔꯤꯕ ꯃꯤꯁꯛꯇꯨꯅ ꯃꯥꯅ ꯆꯨꯝꯅ ꯁꯦꯡꯅ ꯉꯥꯡꯖꯔꯤꯕ ꯃꯥꯒꯤ ꯃꯋꯥ ꯂꯧꯕꯤꯔꯣꯏ ꯁꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯔꯤꯁꯤꯡꯁꯦ ꯑꯗꯨ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯑꯆꯨꯝꯕ ꯑꯁꯦꯡꯕꯁꯨ ꯉꯥꯡꯕ ꯌꯥꯗꯕ ꯃꯇꯝ ꯑꯩꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯉꯥꯡꯉꯨꯕꯗ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯑꯩ ꯀꯣꯊꯤ ꯊꯤꯔꯛꯀꯅꯤ ꯄꯨꯒꯤ ꯍꯥꯠꯀꯦꯅ ꯊꯤꯔꯛꯀꯅꯤ ꯑꯗꯨꯅꯗꯤ ꯀꯔꯤꯒꯤꯅꯣꯕ ꯃꯁꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯂꯩ ꯌꯥꯈꯤꯗꯒꯦ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯈꯣꯏ ꯍꯤꯡꯗ ꯂꯩ ꯄꯨꯟ ꯌꯥꯈꯤꯗꯒꯦꯕ
ꯑꯗꯣ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯕ ꯂꯨꯃꯤꯟꯅꯕ ꯅꯠꯇꯅ ꯀꯩꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯩꯗꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩ ꯇꯧꯍꯧꯕꯗꯒꯤ ꯃꯔꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯈꯜꯍꯧ ꯇꯥꯏ ꯑꯗ ꯍꯧꯖꯤꯛꯁꯤꯗꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕꯗ ꯂꯩ ꯑꯅꯩꯕꯅ ꯃꯌꯥꯏꯗ ꯆꯦꯟꯕ ꯑꯗꯨꯒ ꯑꯔꯨꯕꯅ ꯃꯇꯥꯏꯗ ꯆꯦꯟꯕ ꯃꯇꯝꯅꯤ ꯑꯗꯨ ꯃꯌꯥꯏ ꯂꯦꯞꯄ ꯑꯉꯝꯕꯅ ꯃꯅꯥ ꯃꯁꯤꯡ ꯆꯥꯒꯅꯤꯀꯣ ꯁꯝꯕꯟꯅ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯒꯅꯤ ꯃꯇꯝꯁꯦ ꯑꯗꯨꯅ ꯁꯝꯕꯟ ꯂꯩꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜ ꯑꯃ ꯀꯣꯏꯔꯒꯁꯨ ꯁꯝꯕꯟ ꯂꯩꯅ ꯊꯤꯡꯉꯤꯕ ꯈꯥꯔꯤꯁꯦ ꯃꯌꯥꯝꯅ ꯕꯦꯔꯥ ꯍꯥꯏꯅꯔꯤꯕꯨ ꯁꯟ ꯆꯪꯗꯅꯕ ꯃꯤ ꯆꯪꯗꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯈꯥꯔꯤꯁꯦ ꯑꯗꯨ ꯁꯟ ꯆꯪꯗꯅꯕ ꯃꯤ ꯆꯪꯗꯅꯕ ꯈꯥꯔꯤꯕ ꯃꯥꯅ ꯑꯣꯟꯁꯤꯜꯂꯛꯑꯒ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯆꯥꯔꯦꯕ ꯍꯧꯖꯤꯛꯇꯤ ꯁꯝꯕꯟ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯂꯩꯔꯤꯕ ꯁꯤꯐꯥꯏ ꯊꯅꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯤꯅ ꯑꯣꯟꯁꯤꯜ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯆꯥꯔꯤꯕ ꯍꯧꯖꯤꯛꯇꯤ ꯍꯥꯠꯂꯤꯕ ꯇꯨꯞꯄꯤꯕ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯔꯤꯕ ꯁꯤꯅꯤꯀꯣ ꯁꯝꯕꯟ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕ ꯑꯉꯝ ꯃꯊꯧ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯅꯤ ꯑꯩꯈꯣꯏꯕꯨ ꯂꯨꯆꯤꯡꯒꯅꯤ ꯂꯝꯇꯥꯛ ꯄꯤꯒꯅꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯃꯣꯏꯗ ꯑꯣꯟꯁꯤꯜꯂꯒꯅꯤ ꯃꯆꯥ ꯃꯥꯏꯗ ꯑꯣꯟꯁꯤꯜꯂ ꯆꯥꯔꯤꯁꯤꯡꯁꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯁꯝꯕꯟ ꯍꯋꯥꯏ ꯃꯇꯣꯟ ꯆꯥꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯁꯝꯕꯟꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯤꯕ ꯄꯣꯠꯇꯨ ꯃꯥꯅ ꯑꯃꯨꯛ ꯆꯥꯏ ꯁꯟꯅ ꯆꯪꯉ ꯆꯥꯕ ꯅꯠꯇꯕ ꯃꯥꯅ ꯑꯣꯏꯅ ꯆꯥꯏ ꯁꯤꯅꯤ ꯑꯗꯨ ꯌꯧꯔꯒꯗꯤ ꯃꯇꯝꯗꯨ ꯂꯩꯇ꯭ꯔꯦ ꯃꯇꯝꯗꯨ ꯂꯣꯏꯔꯦ ꯍꯥꯏꯕꯁꯦ ꯏꯄꯥ ꯏꯄꯨꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯔꯥꯟꯕ ꯌꯥꯎꯗ꯭ꯔꯦꯅ ꯈꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯨꯝꯅꯅ ꯂꯥꯛꯏ ꯑꯩꯈꯣꯏꯅ ꯈꯪꯉꯛꯄꯗꯒꯤ ꯑꯗꯨ ꯄꯨꯌꯥꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯂꯥꯛꯇꯝ ꯑꯃꯈꯛꯇ ꯉꯥꯏꯁꯜꯂꯦ ꯂꯥꯛꯇꯝꯗꯨꯐꯥꯎ ꯈꯥꯏꯕꯣꯛ ꯆꯟꯖꯜꯂꯛꯑꯦ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯂꯣꯏꯒꯗꯕ ꯃꯊꯪ ꯄꯨꯌꯥ ꯑꯃ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯕ ꯃꯌꯥꯝꯗꯨꯒꯤ ꯂꯥꯏꯔꯤꯛ ꯃꯁꯥ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏ ꯆꯨꯝꯍꯜꯂꯛꯑꯒ ꯂꯣꯏꯔꯝꯗꯥꯏ ꯃꯆꯦꯠ ꯈꯖꯤꯛꯇꯪꯗꯨ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦꯕꯀꯣ ꯄꯨꯝꯅꯃꯛꯇꯤ ꯆꯨꯝꯍꯜꯂꯛꯑꯒ ꯑꯗꯨ ꯑꯇꯩꯗꯨ ꯆꯨꯝꯃꯛꯄꯅꯤꯅ ꯃꯥꯁꯨ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯗꯤ ꯈꯜꯂꯤꯀꯣ ꯇꯧꯔꯛꯏꯕ ꯑꯣꯜꯂꯛꯏꯕ ꯍꯣꯡꯉꯛꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒꯤ ꯌꯦꯡꯉꯨꯔꯒꯁꯨ ꯄꯣꯠꯇꯨ ꯏꯆꯥꯟꯅ ꯆꯥꯟꯅꯔꯒ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯅꯥꯒꯨꯝꯕ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝꯁꯤꯡꯒꯤ ꯄꯥꯎꯁꯥꯟꯅꯕ ꯉꯝꯕ ꯆꯤꯡꯉꯨ ꯈꯣꯏꯌꯨꯝ ꯄꯥꯎ ꯂꯧꯕ ꯉꯝꯕ ꯃꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯃꯤꯁꯤꯡꯗꯨꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯃꯣꯏꯗꯨꯗꯤ ꯍꯦꯟꯅꯀꯣ ꯑꯗ ꯑꯩꯈꯣꯏꯕꯨꯗꯤ ꯃꯤꯅꯤꯅ ꯑꯩꯈꯣꯏꯃꯛꯇꯤ ꯉꯝꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯈꯪꯖꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯐꯥꯎꯖꯔꯛꯄ ꯅꯤꯡꯖꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯕ ꯎꯖꯕ ꯈꯔꯗꯨ ꯈꯛꯇꯅꯤ ꯃꯌꯥꯝꯅ ꯄꯥꯎꯗꯝꯖꯔꯤꯁꯤ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯄꯨꯟꯅ ꯐꯝꯃꯤꯟꯅꯅꯤꯡꯉꯤ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯤꯡꯉꯤ ꯑꯩ ꯏꯇꯣꯝꯇ ꯐꯔꯒ ꯑꯩ ꯏꯇꯣꯝꯇ ꯆꯥꯎꯈꯠꯂꯒ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯃꯥꯟꯅꯕꯗꯨꯅꯤ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏꯕ ꯍꯥꯏꯁꯦ ꯑꯃꯅ ꯅꯤꯡꯊꯧ ꯑꯃꯅ ꯃꯅꯥꯛꯇ ꯆꯔꯥ ꯍꯦꯟ ꯚꯤꯈꯥꯔꯤ ꯑꯃ ꯂꯩꯔꯒꯕꯨ ꯆꯪꯉꯤꯕ ꯑꯃ ꯂꯩꯔꯒꯕꯨ ꯀꯗꯥꯏꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯑꯃꯗꯤ ꯍꯦꯟꯅꯗꯅ ꯑꯃꯁꯨ ꯋꯥꯠꯄ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯗꯨꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯍꯥꯏꯁꯦ ꯍꯧꯖꯤꯛꯁꯤꯗꯤ ꯑꯗꯨ ꯅꯠꯇꯦꯀꯣ ꯂꯩꯇꯕ ꯃꯥꯒ ꯆꯔꯥ ꯍꯦꯟꯕ ꯃꯥꯒ ꯁꯤꯖꯪꯉꯤꯕ ꯃꯥꯏ ꯁꯛꯇ ꯑꯩ ꯃꯨꯜꯂ ꯆꯥꯊꯣꯛꯀꯦ ꯍꯥꯏꯕ ꯉꯛꯇꯅꯦꯕ ꯂꯩꯔꯤꯁꯤꯡꯁꯤꯗꯤ ꯑꯁꯤꯅꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯂꯔꯣꯏ ꯃꯇꯝꯁꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕꯒꯤ ꯋꯥꯔꯤꯁꯨ ꯌꯥꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯦꯟꯇꯛꯅ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯍꯪꯕꯤꯔꯣ ꯇꯥꯟꯅꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯅꯣꯡꯆꯨꯞꯇ ꯈꯣꯡꯗꯥꯈ꯭ꯔꯤꯕꯁꯤꯡꯁꯦ ꯈꯣꯡꯒꯥ ꯑꯍꯨꯝꯂꯛ ꯂꯩ ꯍꯥꯏꯕ ꯑꯃꯗꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯉꯁꯤ ꯑꯃꯨꯛꯇꯪ ꯍꯟꯅ ꯅꯤꯡꯁꯤꯡꯖꯒꯦ ꯑꯍꯥꯟꯕ ꯈꯣꯡꯒꯥꯕ ꯈꯔ ꯋꯥꯒꯅꯤ ꯃꯥꯒꯤ ꯃꯔꯝ ꯂꯪꯒꯅꯤ ꯌꯧꯈꯤꯅꯤꯀꯣ ꯑꯝꯇ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯅꯤꯁꯨꯕ ꯈꯣꯡꯒꯥꯕ ꯂꯃꯈꯥꯡꯗ ꯈꯥꯏꯕꯣꯛ ꯑꯃ ꯃꯥꯡꯍꯧꯒꯅꯤ ꯁꯤꯍꯧꯒꯅꯤ ꯈꯥꯏꯕꯣꯛ ꯑꯃ ꯌꯧꯈꯤꯅꯤ ꯑꯍꯨꯝ ꯁꯨꯕ ꯈꯣꯡꯒꯥꯕ ꯈꯨꯕꯣꯟ ꯆꯤꯡꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯒꯅꯤ ꯃꯥꯡꯒꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯒꯅꯤꯀꯣ ꯁꯤ ꯁꯣꯏꯗ꯭ꯔꯕ ꯋꯥꯅꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯖꯤꯔꯤ ꯍꯥꯏꯕ ꯖꯤꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟꯕꯨꯡ ꯑꯃ ꯂꯥꯟꯐꯝ ꯑꯃ ꯑꯣꯏꯒꯅꯤ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈꯤꯕ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯇꯥꯛꯐꯝ ꯇꯨꯝꯐꯝꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟꯕꯨꯡ ꯑꯃ ꯑꯣꯏꯒꯅꯤ ꯖꯤꯔꯤꯁꯦ ꯖꯤꯔꯤꯁꯤꯃꯅꯤ ꯑꯆꯧꯕ ꯂꯥꯟꯕꯨꯡ ꯑꯃ ꯆꯨꯔꯆꯥꯟꯄꯨꯔ ꯃꯥꯏꯀꯩꯁꯤꯃꯅꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯂꯥꯟꯕꯨꯡꯁꯦ ꯑꯗꯨꯒ ꯈꯥ ꯃꯩꯔꯝꯗ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦꯔꯣꯝ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦ ꯁꯤꯃꯒ ꯃꯥꯏꯀꯩ ꯁꯣꯝꯒꯤꯁꯤꯅꯤꯀꯣ ꯌꯥꯝ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯊꯦꯡꯅꯗꯣꯏꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤꯗꯤ ꯆꯠꯐꯝ ꯂꯨꯞꯐꯝ ꯍꯤꯡꯐꯝ ꯑꯝꯇ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯇꯝꯁꯤ ꯌꯧꯔꯒꯗꯤ ꯍꯦ ꯇꯥꯏꯕꯪ ꯃꯤ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯇꯥꯏꯕꯪ ꯃꯤꯗꯤ ꯂꯥꯏꯅ ꯆꯤꯡ ꯈꯨꯏ ꯂꯥꯏ ꯀꯅꯥꯅ ꯅꯪꯕꯨ ꯀꯟꯕ ꯉꯝꯃꯣꯏꯌꯦ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯕꯨ ꯅꯪꯅ ꯀꯟꯖꯋꯣ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯟꯖꯋꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯕꯨ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯂꯩꯇꯦꯅ ꯍꯥꯏ ꯑꯗꯨꯗ ꯑꯩꯕꯨ ꯑꯩꯅ ꯀꯟꯖꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯀꯟꯗꯣꯏꯅꯣ ꯁꯤꯅꯤ ꯑꯗꯨꯗꯤ ꯃꯇꯝꯁꯤ ꯌꯧꯔꯒꯗꯤ ꯅꯪꯒꯤ ꯍꯧꯔꯛꯐꯝ ꯈꯪꯉꯣ ꯍꯟꯖꯟꯐꯝ ꯈꯪꯉꯣ ꯅꯄꯥ ꯅꯄꯨ ꯃꯁꯛ ꯈꯪꯉꯣ ꯅꯪꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯁꯛ ꯈꯪꯉꯣ ꯑꯗꯨ ꯈꯪꯉꯒꯗꯤ ꯅꯪꯒꯤ ꯂꯝꯕꯤ ꯂꯩꯔꯦ ꯂꯝꯕꯤ ꯁꯣꯏꯅ ꯐꯪꯒꯅꯤꯅ ꯇꯥꯛꯄꯤꯔꯝꯃꯤ ꯑꯩ ꯀꯗꯥꯏꯗ ꯍꯧꯔꯛꯄꯅꯣ ꯀꯗꯥꯏꯗ ꯍꯟꯖꯟꯒꯗꯕꯅꯣ ꯑꯩꯒꯤ ꯏꯄꯥꯅ ꯀꯅꯥꯅꯣ ꯏꯃꯥꯅ ꯀꯅꯥꯅꯣ ꯑꯩꯕꯨ ꯁꯦꯝꯕꯤꯕ ꯃꯄꯨꯅ ꯀꯅꯥꯅꯣ
तो हाइबसिंग से खांगदि आई लंबी सोइना फंगने लंबी थेंगदगने हाय लंबी उरगने लंबी चटपा ताने हाय अदुना मसिगी लेंबेबा पाइपन मक्सु मिना कोम सिंगिना से आइना से हाय न सोयोना नुंगाइ तब सुखनबी हेंतना सुखनबी गनो अदुगा मसु मक्फोक हाबसे लेति सुंपुंग नोसिंग ओइमिननबा खतंग थंग जबनि हाय मतमदि योरागा ओ सुमाइन हारमे कोइ कई तो बै यागे दु कई मथौला गदि ओ सुमाइन अदि कोइ कई तो बै यागे तो खतंग कोइ वाखल लौसिंग ओइ हौना नबि खतंग थंग जबै वानि को अदु मतम से मतमने खंगौररोय कना सु ngasi si lai si punamak sing si hindu gi lai chali ba sing si hindu sang dio mate chali sang ai ko gi mate gi na sak hare hindu gi yu ga hare ko yu ka mai se mari na ni mo gi su saita ko gi kari saita teta dua ko kali na juk ohum dal loi re juk ohum dal loi ra ban kali ne ko se kali juk ohum dal loi ban nai ai ban kali du su loi ban nai bam lai ne ma su adu karma matam dal loi ge do ino ma se sahi हौजिकना सही कया ना युग अमा सागे से अमतंग हांगियो मैतै gi sak ऐसे सही द पाथोरा ग खिसाब ला पदगी दे कोइ से खिसला दु सही कया ना मु सही द पाथोरा सही कया ना कोइ sak अमा सागे अमतंग हांगियो अकोइना हिंदू लाइनिंग चलिंग मतम न सु ए कली संगे हौजिकती दुनिया दान है बसे कुइ अकोइ उता लाई समना द से कोइ भगवान श्री कृष्ण जो कली चंगा पतनी माना पोखरी सही क्या सुरे असीबो सही क्या ले है अदुदी लोइब नाइब पोनी ना मासे सही क्या वाली के लोइब तो से सुक्षि लोइब तो से अदु लोइब सही क्या वाली के संतन हम युवा कनै मा पो सिंग दम मासु लोइब नाइब हम ले दोइ ने बदु कर्म मतम दे लोइब दोइ नोइ से कोइ मसिंग थी बदु लोइ रुरदे तरा सुरदे तरा अमा दे महौरा कने बखोइ तरा हारो जे अमा तरा माते अमा महौरे दुंगाइ अकोइ सक बरी से लोइ रबनी न नसai अदु सैतदे महौ तारे मोइसु अकोइ सु हई सक हया सक खुनुंग सक कोना लांग खुनुंग लांग सक ने कोइ सक मरी से लोइ रग मथंग थिनिंगाइ ले तबिन अमा दे महौ तारे कोइ सु समाने अकोइ गे मते हिंदू gi नते इस्लाम gi नते क्रिश्चियन gi नते समाना बपोनी को lai se Christian gi sumoi Bible dal lai Islam gi sumoi Quran dal lai Hindu gi su kui Quran dal lai punamak mai puru kam malai se lai punamak sing se mai si goi no wai lai bo ngam moi punamak sing goi lang dio hai ko se chamana thong mani ko amata khena ra moi adu karma matam dal loi du no hai ba ja si khatang ne ba ko khangna dal lai nari ko lai to chai tai thoi ni kam sai kai na hai ra ma yaw tây tay cái yêu mua gì vậy bây giờ cái Sri Krishna ga thì कोई पाऊँ उधर के हल्ले में बस शूट होता है मरे खंग तो बड़ी रात में ताज़े लगे तब से नहीं बने तो सी मरोन से या मसुल्लू आगे से तारे या मसुल्लू पे या मसुल्लू कोने मतलब तो देखो क्रिस्ट पोखरी मतलब तो देखो करिया है ना सही मशीन पार में सारा रह गया तो बस ही खंग तारे अबू खंग अगर सही क्या होगा वो मैं सही क्या ना सागे तो खंग दी मतलब दी गाय तो कोई यार मतलब में नो हेंबे यादे नो वाट पे यादे ngasi se loi da di amu halau ya ro loi ha ma dum chaka dong hai ngai bam la ne ado loi ba lai ba nai ba ni da loi mun mi tu da ko se loi ano ko century ma ko ta ado matam ni sang re tel le ha ba se sumo tong ni ha jan ni ko ai ko ngasi nungai ba da kai mi ki nungai ba ma pang sa ba ko lo mai du lo me matam se nungai ba mi yo sing se thabo suni ngai no mi ngai ta dei सुमांग दा हबु नापी पुइ साना लैनि ना थाबु सुनियाइ त अदा होजि के सुमांग दा हबु नापी पुइ नियाइ नि लोइ पापा का सन रबि लैते लोय नुंगाइबो मतोल लो मे उ दो काखत द मतोल लो मदि हम कुमथर क तारे नै काबो यो यो रे चिंग मतोल दा मतोल बो कारू रे बदि काबो लोय रे बदि हम कुम क तारे मखोंग दे हबो मखोंग दे हन का तारे हा अदुदि कमायना काबो कैदो बदि मयाम ने खंगे अदुदि अदु मयाम से पुलिंगै से खुदुं साबम तंग लम सौगे मयाम के अनिंग मपा म करि लेबा हाइनिंग कै लेबा तंग हाइबिरो मयाम ना हंगागा खुम्बा नुंगाइ बो आइ इथन ना ngang सिंगां के चले नोइना हंगागा ना खुम्बा नुंगाइ से हंगिंग म नोइना हंगिंग बा हाइनिंग बा हाइरो बा नोइना हाइनिंग दो अदु खुम्बा कै इगोना नुंगाइ से बा इगोन दि सुंगा मो बिदि कांगम खंदि कै हाइगम खंदि नोइना हंगागी पाकुम नुपि ना इगोना नुंगाइ से
ꯑꯗꯨ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏ ꯑꯅꯤꯡ ꯑꯄꯥꯝꯕꯁꯤꯡ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯋꯥꯍꯪ ꯑꯃꯅ ꯈ꯭ꯋꯥꯏ ꯇꯔꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯍꯪ ꯑꯗꯨꯗ ꯑꯣꯏꯅ ꯍꯪꯕꯤꯌꯣꯕ ꯑꯩ ꯑꯃꯅ ꯍꯪꯉꯒ ꯄꯥꯎꯈꯨꯝꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕ ꯌꯥꯕ ꯑꯗꯩ ꯑꯩ ꯏꯇꯣꯝꯗꯒꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯇꯤꯜꯂꯤꯒꯤꯅꯤꯅ ꯃꯌꯥꯝ ꯋꯥ ꯉꯥꯡꯁꯤ ꯁꯤꯅꯤ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯅ ꯌꯥꯅꯤ ꯑꯗꯨꯝ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯀꯅꯥꯒꯨꯝꯕ ꯍꯪꯅꯤꯡꯕ ꯍꯥꯏꯅꯤꯡꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯃꯔꯛꯇꯒꯤꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯄꯥ ꯏꯄꯨꯒꯤ ꯃꯔꯛꯇꯒꯤ ꯑꯣꯏꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯅꯤꯡꯉꯤꯗꯣ ꯄꯟꯊꯒꯅꯣ ꯏꯀꯥꯏꯒꯅꯣ ꯍꯪꯕꯕꯨ ꯏꯀꯥꯏꯔꯗꯤ ꯈꯪꯉꯔꯣꯏ ꯍꯪꯕꯗꯤ ꯁꯨ ꯏꯀꯥꯏꯔꯣꯏꯗꯕꯅꯤ ꯊꯤꯕ ꯍꯪꯕꯕꯨ ꯏꯀꯥꯏꯔꯗꯤ ꯁꯣꯏꯔꯗꯤ ꯀꯗꯥꯏ ꯈꯪꯗꯣꯏꯅꯣ ꯐꯪꯗꯣꯏꯅꯣ ꯊꯤꯕ ꯀꯟꯕ ꯍꯪꯕ ꯀꯟꯕ ꯃꯤꯗꯨꯅ ꯈꯪꯕ ꯍꯩꯕ ꯁꯤꯡꯕ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯤꯗ ꯀꯅꯥꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯛꯇ ꯂꯩꯔꯤꯁꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯀꯩꯁꯨ ꯏꯀꯥꯏꯕꯤꯒꯅꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯝꯇꯪ ꯍꯥꯏꯖꯅꯤꯡꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯆꯠꯂꯦ ꯍꯥꯏꯔꯒꯅꯦ ꯁ꯭ꯋꯥꯏꯗ ꯃꯇꯧ ꯃꯥꯟꯅꯕ ꯆꯠꯂꯒ ꯁ꯭ꯋꯥꯏ ꯊꯣꯛꯈ꯭ꯔꯒ ꯐꯤꯖꯦꯜ ꯑꯃ ꯇꯧꯕ ꯑꯃꯅ ꯆꯦꯟ ꯇꯧꯕ ꯊꯕꯛꯇꯨ ꯇꯧꯕꯤꯒꯅꯨꯀꯣ ꯃꯗꯨ ꯌꯥꯝ ꯇꯧꯕꯤꯗꯕꯅꯤ ꯃꯗꯨ ꯑꯩ ꯈꯔꯁꯨ ꯎꯔꯦꯀꯣ ꯃꯤꯁꯤꯡ ꯑꯗꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯃꯤꯗꯨ ꯄꯜꯂꯒ ꯃꯌꯥꯝ ꯇꯤꯜꯂꯒꯅ ꯃꯥꯟꯅꯕ ꯆꯪꯉꯛꯄ ꯁ꯭ꯋꯥꯏ ꯊꯣꯛꯈ꯭ꯔꯒ ꯊꯣꯛꯄ ꯃꯁꯦ ꯇꯧꯕꯤ ꯊꯕꯛꯇꯣ ꯇꯧꯅꯤ ꯃꯗꯨ ꯀꯅꯥꯒꯤ ꯑꯁꯣꯏꯕꯅꯣ ꯃꯥꯗꯒꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛꯀꯤ ꯑꯁꯣꯏꯕ ꯃꯥꯡꯖꯕꯅꯦ ꯇꯧꯕꯤꯒꯅꯨꯀꯣ ꯑꯇꯩ ꯂꯥꯏꯅꯤꯡꯕꯁꯤꯡ ꯂꯣꯏ ꯇꯧꯒꯅꯨꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯔꯣꯏ ꯃꯗꯨꯃ ꯉꯝꯃꯣꯏꯗꯣꯔꯒꯅ ꯉꯝꯃꯣꯏ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯤꯌꯨ ꯑꯩ ꯃꯗꯨ ꯆꯠꯄ ꯉꯝꯖꯔꯣꯏ ꯑꯩ ꯉꯥꯛꯄ ꯉꯝꯖꯔꯣꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯃꯥꯟꯅꯕ ꯆꯪꯉꯒ ꯊꯣꯛꯈ꯭ꯔꯒꯅ ꯊꯣꯛꯄ ꯃꯌꯥꯝ ꯎꯟꯅ ꯇꯧꯕꯤ ꯊꯕꯛꯀꯣ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯇꯧꯔꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯁꯤ ꯃꯍꯟꯁꯤ ꯀꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯧꯁꯤ ꯑꯩꯈꯣꯏꯗꯒꯤ ꯇꯝꯖꯗꯧꯔꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯃꯩ ꯃꯇꯧ ꯇꯝꯖꯒꯦ ꯍꯥꯏꯕꯁꯨ ꯀꯅꯥꯒꯨꯝꯕ ꯈꯣꯏꯗꯥꯖꯕ ꯄꯥꯝꯖꯕ ꯃꯤꯗꯤ ꯇꯝꯖꯒꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯇꯝꯗꯣꯔꯤꯗꯣ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯑꯁꯦꯡꯕꯗꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯗꯤ ꯃꯇꯧꯗꯨ ꯇꯝꯍꯜꯂꯕꯗꯤ ꯐꯩꯗꯅ ꯐꯠꯇꯕ ꯑꯣꯏꯗꯕ ꯀꯥꯟꯅꯗꯕ ꯄꯣꯠꯇꯨ ꯃꯉꯣꯟꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯕꯗꯨꯗꯤ ꯈꯨꯟꯅꯥꯏꯁꯤ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯩꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯌꯥꯔꯛꯀꯅꯦꯕ ꯑꯗꯨ ꯐꯠꯇꯦ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤ ꯌꯥꯝ ꯄꯤꯛꯄ ꯈꯨꯟꯅꯥꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯥꯟꯅꯅ ꯀꯜꯍꯧꯗ꯭ꯔꯒꯗꯤ ꯃꯥꯂꯦꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯄꯨꯡꯐꯝ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯌꯧꯔꯦ ꯍꯥꯏꯕꯁꯦ ꯑꯁꯤꯃ ꯊꯝꯖꯅꯤꯡꯉꯤꯀꯣ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏ ꯃꯨꯠꯀꯗꯕꯁꯨ ꯑꯗꯨ ꯃꯨꯠꯇ꯭ꯔꯤꯉꯩꯁꯤꯗ ꯀꯃꯥꯏꯅ ꯃꯨꯠꯇꯅꯕ ꯇꯧꯍꯧꯁꯤꯒꯦꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯔꯦꯠ ꯇꯔꯥ ꯄꯨꯟꯅ ꯈꯟꯅꯔꯒ ꯃꯗꯨ ꯂꯦꯞꯅꯍꯧꯒꯗꯧꯅꯦꯕ ꯉꯁꯤ ꯂꯩꯔꯤꯕ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯒ ꯑꯃꯒ ꯇꯤꯟꯅꯕ ꯑꯃꯒ ꯑꯃꯒ ꯄꯨꯟꯕ ꯌꯥꯗ꯭ꯔꯒ ꯂꯩꯔꯒꯗꯤ ꯋꯥꯈꯜ ꯇꯥꯗꯦꯅ ꯂꯩꯔꯒꯗꯤ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯃꯥꯂꯦꯝꯗꯒꯤ ꯁꯣꯏꯗꯅ ꯃꯨꯠꯂꯅꯤꯀꯣ ꯁꯤꯗꯤ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯑꯗꯨ ꯃꯨꯠꯄꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯤ ꯃꯩꯇꯩꯁꯤ ꯃꯁꯤꯡ ꯌꯥꯝ ꯂꯤꯛꯅ ꯂꯩꯍꯧꯒꯅꯤꯀꯣ ꯃꯁꯤꯡ ꯑꯀꯛꯅꯕꯗꯨꯃꯛꯇꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏ ꯑꯗꯨꯗꯤ ꯇꯧꯁꯨ ꯇꯧꯔꯣꯏꯗꯤ ꯍꯥꯏꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯃꯁꯤꯡ ꯑꯀꯛꯅꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯤꯡꯁꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯈꯨꯖꯣꯛ ꯑꯃꯈꯛꯇꯅꯦ ꯌꯥꯝꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯩꯇꯩ ꯈꯜꯂꯛꯄꯗ ꯈꯨꯖꯣꯛ ꯑꯃꯈꯛꯇꯅꯦ ꯍꯥꯏꯇꯥꯔꯦ ꯂꯩꯇꯦ ꯌꯥꯝꯗꯕ ꯃꯥꯟꯕ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯃꯥꯟꯕ ꯉꯥꯛꯇꯅꯤ ꯁꯤꯒꯤ ꯈꯨꯗꯝꯗꯤ ꯀꯩꯅꯣꯗ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄꯗ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯇꯥꯅꯤꯡꯗ꯭ꯔꯤꯕ ꯃꯆꯥ ꯑꯩꯁꯦ ꯑꯩ ꯏꯄꯥ ꯏꯄꯨ ꯑꯣꯏꯔꯝꯃꯔꯣꯏꯕ ꯂꯤꯔꯛꯏꯕ ꯋꯥꯔꯤꯗꯣ ꯑꯩ ꯏꯄꯥꯗꯨꯒꯤ ꯏꯄꯨꯗꯨꯒꯤ ꯋꯥꯔꯤ ꯂꯤꯔꯛꯄ ꯃꯇꯝꯗ ꯇꯥꯅꯤꯡꯅ ꯆꯪꯁꯤꯜꯂꯛꯏꯕ ꯃꯤꯗꯣ ꯃꯗꯨ ꯃꯥꯒꯤ ꯃꯄꯥ ꯑꯁꯦꯡꯕ ꯃꯄꯥ ꯃꯄꯨꯅꯦꯕ ꯃꯥꯒꯤ ꯏ ꯃꯔꯤꯅꯦꯕ ꯑꯩꯒꯤ ꯏ ꯃꯔꯤ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯇꯣꯞꯀꯤ ꯋꯥꯔꯤ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗꯤ ꯑꯩ ꯇꯥꯅꯤꯡꯉꯁꯨ ꯇꯥꯅꯤꯡꯉꯣꯏꯕ ꯁꯤꯅꯤ ꯌꯥꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯈꯪꯅ ꯎꯅ ꯑꯩꯅ ꯁꯨꯝ ꯅꯦꯠꯂꯤꯕ ꯄꯣꯠꯇꯣ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯑꯗꯨꯗ ꯍꯥꯏꯗꯣꯏꯁꯦ ꯈꯪꯗꯅ ꯅꯦꯠꯄꯗꯨꯗꯤ ꯐꯩ ꯈꯪꯅ ꯎꯅ ꯅꯦꯠꯄꯗꯨꯗꯤ ꯇꯧꯍꯩꯗꯦ ꯃꯗꯨꯗ ꯅꯦꯠꯂꯤꯕ ꯄꯣꯠꯇꯨꯗꯤ ꯃꯤ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯤꯡꯁꯤꯗꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯌꯥꯝꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯃꯥ ꯑꯃꯇꯅ ꯏꯄꯥ ꯑꯃꯇꯅ ꯄꯣꯛꯃꯤꯟꯅꯕ ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯈꯛ ꯂꯩꯖꯕꯗꯣ ꯑꯍꯨꯝꯈꯛ ꯂꯩꯖꯕꯗꯣ ꯑꯩꯒ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯑꯃꯗꯒꯤ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯗꯒꯤ ꯁꯥꯎꯅꯗꯅ ꯋꯥꯔꯧꯅꯗꯅ ꯊꯥꯡ ꯇꯦꯟ ꯄꯥꯏꯅ ꯍꯥꯠꯅ ꯁꯨꯅꯗꯅ ꯃꯥꯁꯦ ꯂꯩꯕ ꯉꯝꯗꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯅꯪꯗ ꯍꯥꯠꯂꯒꯦꯅ ꯑꯃꯗꯨꯁꯨ ꯍꯥꯠꯂꯒꯦꯅ ꯇꯧ ꯂꯩꯕ ꯉꯝꯗ ꯆꯦꯟꯈ꯭ꯔꯦ ꯆꯍꯤ 5 10 ꯃꯥꯒꯤ ꯃꯈꯣꯟ ꯃꯋꯥ ꯀꯔꯤꯝꯇ ꯇꯥꯈꯤꯗꯕ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎ ꯀꯔꯤꯝꯇ ꯇꯥꯈꯤꯗꯕ ꯆꯍꯤ 10 20 ꯑꯗꯣ ꯑꯩꯒ ꯍꯥꯟꯅ ꯁꯨꯅꯗꯧꯗꯕ ꯌꯦꯡꯊꯤꯅꯗꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯛꯅꯅ ꯆꯠꯈ꯭ꯔꯕ ꯃꯥꯗꯣ ꯆꯍꯤ 10 ꯀꯨꯟꯒꯤ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯅꯥꯎꯗꯨ ꯁꯨꯃꯥꯏꯅ ꯃꯐꯝꯗ ꯂꯩꯍꯧꯅꯤꯅꯦ ꯅꯌꯥꯝꯕꯗꯨ ꯁꯨꯃꯥꯏꯅ ꯑꯥꯗ ꯂꯩꯍꯧꯅꯤꯅꯦ ꯑꯩꯒ ꯐꯪꯅꯔꯝꯃꯤꯅꯦ ꯊꯦꯡꯅꯔꯝꯃꯤꯅꯦ ꯍꯥꯏꯕꯗ ꯑꯗꯨ ꯇꯥꯗ ꯀꯗꯥꯏꯗꯅꯣ ꯃꯥ ꯊꯦꯡꯅꯔꯝꯃꯤ ꯏꯅꯥꯎ ꯀꯗꯥꯏꯗꯅꯣ ꯀꯔꯤ ꯂꯝꯗꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯩꯗꯧꯔꯤꯅ ꯍꯪꯉꯣꯏꯗ꯭ꯔꯣ ꯃꯤꯗꯨꯅ ꯈꯤꯇꯪꯒ ꯍꯥꯏꯔꯝꯃꯒ ꯑꯗꯨ ꯉꯥꯡꯉ ꯆꯠꯈ꯭ꯔꯣ ꯑꯩ ꯃꯌꯨꯝ ꯇꯥꯅ ꯆꯠꯂ ꯇꯥꯅꯗꯣꯏꯅꯤ ꯉꯥꯏꯈꯣ ꯇꯥꯗ ꯉꯥꯏꯈꯣꯅꯦ ꯇꯃꯥꯡꯕ ꯉꯥꯏꯈꯣꯅꯦ
ai ina ubu kamai ta wuri ali ya madu kamai ta wuri ma kamai hin wuri ke wuri ke to hango tana hang doi ne ado ai gi ko mun na ba isili na mun ta gadi o ma adu le ho boy o pare kam da wuri ka sa da le ho ne adu di isagi ipot isagi ina lining sigi maram da khair ko matam da mana da ta di sang ji ni sing do ko mi te na te mai te I na te ba mamdi mapa mapu nungsi ba masak khang da mai ba maram da nungsi khang da ma ko mai maram da mo di ma nungsi wo do magi apo ko mama ora ba mapa ora ma di ma nungsi ba khang wo do nungsi ba khang ri do ai ko mi wo da maroi sing na ni na ha jani ngi sim se adu ki khudam mai ba nungsi bi jari tu ni ko akwai na ngasi sani ba tawi ba se kayam yam na kai ra ki ba kanada mamja ba le ra ki ba isagi ina ne ba lining ne ba chachar se ai pai ku ning jage pai ku son jage ai ba da chauri ba warau ri se tari gi mino ba khoi warau ri sawi se migi mapa ipa ko do akhoi khang da bai ko ram man ji ei ipa ko ku masak khang ipa ko je lagi ai ima masak khang mi ma ima ko ram do ji masak khang ai ima di ima ko je lagi ha ba ji da ya di se sauni warau ri se tari gi no si kun hang je ri kana gi manga ge kana gi akai ba to kana gi mapot hura lagi ba kana gi mi ha ro tu ku yaw ro ge ba ko na ai gi ngon sai na ngak sa ni ai yum sai na ngak sa ai mapu ni ai ngak sa sen jani ha bi si ya bi si kari no si ne ba chida bu kari hai yo na ko na ai ko se yam tu ku sa ba hang bo ba na ama ma phat ba do mo gi mi tu mi khan bi se kari maram gi no akoi kari phat ba hen ma cha ru ra ge ba kari phat ba thaba kaya ma ko ta ru ra ge ba le kai samaj ki miyam gi khul le pa ki mang na ba kaya ma ta ru ra ge ba adu di taw de ba khoi ai mayam da so du taw hai sa de ai khoi gi ipa ma sa khang ji ima ma sa khang ji ai ga hor ko sa ko ma sa khang ji ai gi ipa na ipuna akoi je lai ni ma na te ba ko di ipa ipu ni ma sa ma ta ne ba maram ni kana na ko yum dele sana mai do ko pu pira ko ne ba ni do pa khang mai do ko i budong ne ma su ko i kanu ne ba le ni se akoi di ipa ipu ni ma sa ma ta ne ba lai ni ma na te ba ko gi akoi ipa ipu ni ma ne ba lai ha ba di tungan ma le hre tuna lai du mai wari ya mai jagre ko ala ko di ma ipa ipu ni ma sa ma su ta ni tuna ai ipa ima do ni jere ge sa sa ge ipa ima son jere ge ai iro lai ta ban iro lai iro du da nan sa gi iro du son ja iro du sa cha ge je si da bu wa ra wu sa ni si kari maram ni no nangi da ron ngang bu ya roi nangi na pa ko bu ya roi na ma ko bu ya roi adu sa na ba ko ya ba ko ya kaya mo yang mai ko na mo da kai baran wa sui ba ta bu ra ge ai mo ai ko gi mara ke tor mi ba so ai ma ko pa ni ko ma ai se ge asoi bi ya ro ba so ko ma do ko ni khang na sui gi ba ni la pi ba nai akong pai ni hai se ge ai ko ya soi bi chu pu tho ya da ta pi wu shu ya da ngam da ba soi phat te adu ni ya da ne da kun bi ku se bi ku se si mi bi ki sana ro la ba kung yang mu si ai ko na ngasi sa ni ba to ri ba se ma sa gi kana na ba na te ko na si idam ku ni ma te ko si mut ke do re mut na ba kamai to ka lau si ge na khali se ma te gi do ma su ma te ni Mati le ba kang le pak se Manipur do ai tom da gira ba khoi mayam gi ne akoi na ngasi hona ri se ma gi saru su yawi na ba se mai ba khal du chen de akoi gi tongan cha mai ba khal on da che le akoi na ngasi karam lai no to kon mi yaw na ge ma gi no phate mai gi no phai na kana kon mi yaw na ge cham ma ri lai ni nga ba si di moi su moi na chaw na moi ama so ma na chaw na ama so ma na chaw akoi so ko ipai ma na chaw to moi mama mapa na chaw ni ma ko ko ima ipa na chaw na masak thi ra su lai ra su hanik segai ba se la su kudai khongai se la su ai pa ni he le ba moi mapa ina khon ji de to ai pa to phai ya se ba kari ge soi ba ran le ge ado mi gi mapa do ai pa ko ko si ka am ni ko ya to no ya ro ai ba ko ai na nungai ai phai ngai pasal lepas tu ini pangan kali macam tadi harau ya bisa ni senum tanah tu selai ini ya ramai harau ya ramai ini dia tu awal tanah macam tadi ini siram dah ya lagi
ꯑꯩꯒꯤ ꯑꯄꯣꯛꯄꯤꯗꯤ ꯅꯠꯇꯕꯅꯤꯅ ꯃꯆꯥꯒꯤꯗꯃꯛꯇ ꯑꯌꯣꯛꯄ ꯏꯃꯥ ꯏꯄꯥꯗ ꯁꯤꯕꯤꯕꯗꯤ ꯉꯝꯃꯣꯏꯅꯦ ꯃꯆꯥꯒꯤꯗꯃꯛꯇ ꯁꯨꯝꯊꯣꯛ ꯁꯤꯕꯗꯤ ꯉꯝꯃꯣꯏꯅꯦ ꯃꯁꯥ ꯏꯁꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯣꯛꯄꯅꯤ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯔꯛꯀꯅꯤ ꯃꯗꯨ ꯌꯧꯔꯗꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯏꯄꯥꯗꯨꯔꯗꯤ ꯃꯈ꯭ꯋꯥꯡ ꯆꯩꯁꯨ ꯄꯥꯏꯅ ꯍꯧꯒꯠꯂ ꯆꯠꯄ ꯉꯝꯗ꯭ꯔꯕꯗꯣ ꯃꯄꯥꯡꯒꯜ ꯌꯥꯎꯖꯗ꯭ꯔꯕ ꯏꯃꯥꯗꯣ ꯏꯄꯥꯗꯣ ꯀꯅꯥꯅꯣ ꯑꯩ ꯏꯁꯥꯒꯤꯗꯃꯛ ꯀꯔꯤ ꯂꯩ ꯃꯃꯥ ꯑꯩ ꯂꯩꯔꯤꯁꯤ ꯎꯗ꯭ꯔ ꯅꯪ ꯂꯥꯎ ꯃꯃꯥ ꯑꯩ ꯂꯩꯅ ꯃꯈ꯭ꯋꯥꯡ ꯀꯣꯟꯅ ꯆꯠꯄ ꯉꯝꯗ꯭ꯔꯕꯤ ꯏꯃꯥꯗꯣ ꯏꯄꯥꯗꯣ ꯃꯆꯥꯒꯤꯗꯃꯛꯇ ꯊꯕꯥꯛ ꯐꯅ ꯂꯦꯞꯄ ꯌꯥ ꯂꯩꯅꯤꯅꯦ ꯂꯥꯎ ꯏꯆꯥ ꯍꯥꯠꯇꯩꯁꯨ ꯃꯃꯥ ꯑꯩ ꯍꯥꯔ ꯃꯄꯥ ꯑꯩ ꯍꯥꯔ ꯂꯥꯎꯑꯣꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯃꯁꯤ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤ ꯃꯆꯥꯒꯤꯗꯃꯛ ꯁꯤꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯂꯣꯏꯅ ꯉꯝꯒꯅꯤ ꯑꯗꯣ ꯑꯌꯣꯛꯄ ꯏꯃꯥ ꯏꯄꯥꯗꯨꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯄꯥꯅꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯩꯁꯨ ꯃꯐꯤ ꯃꯔꯣꯟ ꯐꯖꯅ ꯅꯥꯟꯅ ꯁꯦꯠꯄꯤꯔꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯗꯤ ꯃꯁꯛ ꯐꯖꯔꯣꯏꯗ꯭ꯔꯣ ꯂꯥꯏꯔꯕꯤ ꯏꯃꯥꯗꯨꯁꯨ ꯑꯩꯅ ꯁꯨꯅꯣꯝ ꯇꯥꯜꯂꯒ ꯄꯤꯖ ꯄꯤꯊꯛꯇ ꯃꯐꯤ ꯃꯔꯣꯟ ꯅꯥꯟꯕ ꯃꯁꯤ ꯌꯨꯝ ꯀꯩ ꯅꯨꯡꯉꯥꯏꯕ ꯁꯥꯕꯤ ꯃꯥꯁꯨ ꯃꯁꯛ ꯐꯖꯔꯣꯏꯗ꯭ꯔꯣ ꯃꯤꯒꯤ ꯐꯖꯕꯗꯨꯗ ꯄꯥꯝꯃꯒ ꯑꯩꯈꯣꯏ ꯀꯩꯗꯧꯗꯣꯏꯅꯣꯕ ꯃꯤꯒꯤ ꯃꯌꯨꯝ ꯄꯀꯥ ꯁꯥꯕ ꯕꯤꯜꯗꯤꯡ ꯁꯥꯕ ꯐꯖꯕꯗꯣ ꯑꯆꯧꯕ ꯑꯋꯥꯡꯕꯗꯣ ꯑꯩꯅ ꯄꯥꯝꯃꯒ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯣ ꯑꯗꯨ ꯃꯥꯁꯨ ꯁꯥꯏꯅ ꯑꯩꯁꯨ ꯀꯟꯅ ꯁꯨ ꯅꯣꯝꯃꯒ ꯃꯥꯗꯧꯅ ꯑꯩꯁꯨ ꯁꯥꯕ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦꯕ ꯀꯟꯅ ꯁꯨꯔ ꯍꯣꯠꯅꯒꯦ ꯍꯥꯏꯕꯗꯤ ꯃꯤꯅ ꯇꯧꯔꯤꯗꯨꯗꯤ ꯀꯠꯂ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯕꯛꯇꯣ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕꯒꯤ ꯊꯕꯛꯁꯤꯗꯤ ꯌꯥꯔꯔꯣꯏꯕ ꯋꯥꯗꯁꯨ ꯇꯥꯏ ꯍꯣꯠꯅ ꯇꯥꯏ ꯃꯤꯅ ꯍꯣꯠꯅꯔꯤꯕ ꯑꯩꯁꯨ ꯍꯣꯠꯅ ꯇꯥꯏꯅ ꯑꯗꯨꯗꯤ ꯃꯥꯅ ꯉꯝꯃꯗꯤ ꯑꯩ ꯀꯩ ꯉꯝꯃꯣꯏ ꯅꯪꯅ ꯉꯝꯕ ꯑꯩꯗꯤ ꯀꯔꯤ ꯉꯝꯃꯣꯏ ꯑꯩꯁꯨ ꯁꯨꯅꯤ ꯍꯣꯠꯅꯅꯤꯅ ꯅꯨꯄꯥ ꯊꯣꯛꯅ ꯅꯨꯄꯥꯁꯨ ꯍꯣꯠꯅꯧ ꯃꯔꯤꯟ ꯄꯥꯟꯅ ꯍꯣꯠꯅꯧꯗꯅ ꯑꯗꯨꯗꯤ ꯁꯣꯏꯅ ꯉꯝꯒꯅꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯑꯍꯥꯎꯕ ꯆꯥꯔ ꯀꯜꯂꯛꯄ ꯃꯈꯣꯏꯗ ꯃꯀ꯭ꯔꯥꯡ ꯃꯟꯖꯜ ꯂꯩꯕ ꯃꯤꯅ ꯆꯨꯕ ꯌꯥꯎꯅꯤꯡꯗꯕ ꯃꯤꯅ ꯄꯣꯠ ꯆꯩ ꯊꯥꯔꯒ ꯀꯜꯂꯛꯄ ꯃꯤꯍꯧ ꯃꯤꯅ ꯂꯨꯄꯥ ꯄꯩꯁꯥ ꯄꯥꯏꯔ ꯀꯜꯂꯛꯄ ꯃꯥꯗꯤ ꯁꯨꯅꯤꯡꯗꯕ ꯊꯣꯛꯅꯤꯡꯗꯕ ꯁꯤꯗꯤ ꯌꯥꯕ꯭ꯔꯣ ꯑꯗꯨꯅ ꯑꯩꯒꯤꯅ ꯑꯩꯒꯤ ꯑꯣꯏꯖꯁꯤ ꯃꯤꯒꯤꯅ ꯃꯤ ꯑꯣꯏꯖꯁꯤ ꯑꯩꯒꯤ ꯉꯁꯤ ꯂꯩꯇꯕ ꯑꯩꯒꯤꯅꯦ ꯆꯝꯊꯣꯡꯗ ꯆꯥꯔꯁꯨ ꯃꯣꯔꯣꯛꯇ ꯃꯦꯠꯂ ꯆꯥꯔꯁꯨ ꯃꯗꯨ ꯍꯥꯎꯋꯦ ꯈꯟꯅ ꯆꯥꯖꯔꯤꯅꯦ ꯑꯩꯗꯤ ꯏꯅꯥꯛꯈꯨꯟ ꯃꯥꯒꯤ ꯏꯟꯁꯥ ꯊꯣꯡꯕ ꯃꯥꯁꯨ ꯍꯥꯎꯋꯦ ꯆꯥꯖꯔꯤꯅꯤ ꯃꯤꯒꯤꯗꯣ ꯑꯩꯅ ꯆꯥꯅꯤꯡꯕꯗ ꯐꯪꯉꯣꯏꯑꯕ ꯑꯩꯒꯤ ꯂꯩꯔꯤ ꯄꯣꯠꯇꯣ ꯑꯩꯁꯨ ꯀꯟꯅ ꯁꯨꯔ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯍꯣꯔꯦꯟꯗꯤ ꯀꯟꯅ ꯁꯨꯔꯨꯁꯤ ꯉꯥ ꯆꯥꯔ ꯑꯃ ꯆꯥꯊꯣꯛꯁꯤ ꯑꯗꯨꯏꯁꯨ ꯂꯩꯔ ꯆꯥꯒꯦ ꯁꯨꯔꯨ ꯅꯣꯡ ꯄꯨꯁꯜꯂꯗꯤ ꯆꯥꯕ ꯌꯥꯏꯅ ꯑꯩꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯋꯥꯈꯜ ꯇꯥꯟꯅꯔꯁꯤ ꯑꯃꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯇꯥꯛꯅꯅꯤꯡꯉꯥꯏ ꯍꯥꯏꯅꯅꯤꯡꯉꯥꯏ ꯂꯩꯇꯦ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯁꯨ ꯑꯄꯪꯕ ꯂꯩꯇꯕꯅꯤ ꯑꯃꯗꯤ ꯍꯦꯟꯕꯁꯨ ꯅꯠꯇꯦ ꯃꯤꯑꯣꯏꯕꯅ ꯁꯤꯡꯕꯅ ꯀꯌꯥꯝ ꯁꯤꯡꯗꯣꯏꯅꯣ ꯃꯤꯑꯣꯏꯕꯅ ꯈꯪꯗꯅ ꯀꯌꯥꯝ ꯈꯪꯗꯣꯏꯅꯣꯕ ꯀꯅꯥꯁꯨ ꯑꯈꯪꯕ ꯂꯩꯇꯕꯅꯤ ꯃꯤꯗ ꯀꯅꯥꯁꯨ ꯑꯁꯤꯡꯕ ꯂꯩꯇꯕꯅꯤꯀꯣ ꯀꯅꯥꯁꯨ ꯑꯀꯟꯕ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯀꯜꯂꯦꯅ ꯃꯨꯛꯀꯅꯤ ꯁꯤꯗꯩꯗ ꯑꯩꯅ ꯃꯉꯥꯏꯔꯦꯅ ꯊꯣꯡꯒꯥꯟ ꯊꯣꯛꯄꯤꯗ ꯑꯩꯕꯨ ꯉꯝꯕ ꯂꯩꯕ ꯑꯩꯕꯨ ꯐꯨꯊꯔꯛꯀꯅꯤ ꯑꯩꯅ ꯉꯁꯤ ꯍꯩꯌꯦꯅ ꯃꯨꯛꯀꯅꯤ ꯉꯥꯡꯒꯅꯤ ꯁꯤꯗꯩ ꯑꯩ ꯃꯉꯥꯏꯔꯦꯅ ꯑꯁ꯭ꯋꯥꯏ ꯊꯣꯛꯄ꯭ꯔꯥ ꯑꯩꯕꯨ ꯉꯝꯕ ꯑꯃꯇ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯁꯤꯡꯉꯦ ꯆꯠꯈꯤꯅꯤꯀꯣ ꯑꯩꯉꯣꯟꯗ ꯁꯤꯡꯕ ꯆꯥꯝꯃ ꯍꯦꯛꯇ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯤꯁꯤ ꯀꯔꯥꯏ ꯑꯁꯤꯡꯕ ꯀꯔꯥꯏꯅꯣ ꯑꯀꯟꯕ ꯀꯔꯥꯏ ꯑꯊꯧꯕ ꯀꯔꯥꯏꯅꯣ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯃꯗꯤ ꯀꯩꯁꯨ ꯍꯦꯟꯅꯗꯦ ꯑꯗꯨꯗꯤ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯕ ꯑꯃꯒꯤ ꯃꯇꯦꯡ ꯑꯃꯅ ꯄꯥꯡꯅꯔꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯅꯠꯇꯅ ꯌꯦꯡꯊꯤꯅꯔꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯠꯅ ꯆꯩꯅꯔꯒꯅꯦ ꯑꯐꯕ ꯆꯥꯎꯈꯠꯄꯗꯤ ꯑꯝꯇ ꯄꯨꯔꯛꯑꯣꯏ ꯅꯨꯡꯁꯤꯅꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯅꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯅꯔꯒꯗꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏ ꯌꯥꯅꯤꯀꯣ ꯁꯥꯎꯅꯕ ꯈꯠꯅ ꯆꯩꯅꯕꯁꯨ ꯂꯩꯅꯔꯣꯏ ꯋꯥꯔꯧꯅꯕꯁꯨ ꯂꯩꯅꯔꯣꯏ ꯅꯨꯡꯁꯤꯅꯔꯒꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯃꯁꯤꯗ ꯆꯦꯠꯅ ꯑꯩꯈꯣꯏ ꯊꯥꯗꯠꯇꯅ ꯊꯝꯕꯅ ꯐꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯉꯁꯤ ꯉꯥꯡꯅ ꯆꯠꯈꯤꯁꯤꯡꯁꯦ ꯑꯁ꯭ꯋꯥꯏ ꯊꯣꯛꯄ ꯑꯃ ꯇꯧꯕꯁꯤꯃꯛꯇꯅꯤ ꯈꯪꯉꯤꯀꯣ ꯑꯩꯁꯨ ꯌꯥꯝ ꯌꯥꯎꯏ ꯁꯣꯝꯗ ꯇꯥꯔꯒ ꯁꯣꯝꯗ ꯐꯥꯎꯗꯣꯛꯈꯤꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯃꯇꯧꯗꯤ ꯌꯥꯝ ꯃꯥꯟꯅ ꯇꯥꯕꯀꯣ ꯇꯥꯔꯒ ꯑꯁ꯭ꯋꯥꯏ ꯊꯣꯛꯄ ꯇꯧꯗꯨ ꯂꯩ ꯃꯌꯥꯝ ꯇꯤꯜꯂꯒ ꯇꯧꯁꯟꯅꯔꯒ ꯃꯇꯧ ꯃꯥꯟꯅꯕ ꯆꯪꯉꯛꯄ ꯄꯨꯟꯕꯁꯨ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯂꯩꯊꯣꯛ ꯊꯣꯛꯐꯝ ꯇꯧꯕꯁꯨ ꯌꯥꯎꯏ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯁꯨ ꯀꯔꯝꯕ ꯃꯤꯅꯣꯏꯗꯣ ꯑꯗꯣ ꯃꯥꯅ ꯇꯧꯕꯅ ꯃꯥꯅ ꯐꯪꯖꯕꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏ ꯁꯨꯝ ꯑꯩ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯊꯣꯛꯄꯗ ꯍꯥꯏꯕꯤꯔꯤ ꯃꯥꯅ ꯇꯧꯕꯗ ꯃꯥꯅ ꯐꯪꯖꯔꯦꯗꯅ ꯑꯗꯨꯗꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯀꯩꯅꯣ ꯍꯥꯏꯅꯤꯡꯕꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯔꯦꯟ ꯆꯠꯈ꯭ꯔꯒ ꯌꯧ ꯉꯥꯡꯅ ꯂꯩ ꯁꯔꯨꯛꯄꯨꯗꯤ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯛꯑꯣ ꯃꯉꯥ ꯍꯪꯉꯛꯑꯣ ꯆꯠꯂꯏꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯄꯣꯠꯅꯤꯀꯣ ꯑꯗꯨ ꯉꯁꯤꯒꯤ ꯃꯐꯝꯁꯤꯗꯗꯤ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔ ꯅꯪ ꯇꯣꯉꯥꯟꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯁꯤ ꯍꯥꯏꯔꯨꯕꯗ ꯑꯩꯉꯣꯟꯗ ꯒꯨꯟꯗꯥ ꯇꯧꯔꯛꯀꯗꯧꯕ ꯃꯌꯥꯝ ꯂꯩ ꯑꯩꯉꯣꯟꯗꯩ ꯇꯥꯔꯒ ꯑꯩꯉꯣꯟꯗꯩ ꯄꯥꯎꯇꯥꯛ ꯂꯧꯔ ꯆꯠꯈ꯭ꯔꯒ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟ ꯆꯥꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯅꯣꯏ ꯑꯝꯇ ꯀꯣꯏꯅ ꯊꯤꯔꯨꯀꯣ ꯍꯧꯖꯤꯛꯁꯨ ꯅꯉꯣꯟꯗ ꯇꯥꯛꯄꯤꯒꯦ ꯀꯣ
nangona take ba numit ke pungba second pungba kamai puthor kamai laki do kamai puthor matam na kari hai na parami hojina onthora ga chok kari hai kari hai na chale do adidi second mo sena da nangona puthor ke ko do pai tara de matam changali ana puthor ko do se ko adumati ngonda warau bino maramdi nang matu khang na matik cha diyo matik cha ba mi man madugi sena bam no nang khang gi roi ba ko nang matik cha ba mi ta mo soi na pi ta kan matik cha di mi puna mana khang lai go no khang no ko to nang am na pura khang ra ka kari no kana ko ko isi ada ai ngon na kunda to sala ngau thabang ne lai soi ana ko to sumayam lai lading chali ba mayam sing sumayam lai ai ko de su ma pautak apa ba law aru law ra ne on jala ai ko si khang ra kai hang de ne khang de ne ai di adu karari khang ai no nang khang ai mi do am to mang kon thang ma karari khang kon tam ko no tham su tharu am halak ma ai ko de law ra ai ko no jala chai adu khang ju khang dana khang sa ba sumayam lai ai ko de ngasi ta ra chakar mo da som sem do ma paw chak ti kam puran mo yam lai adu su phung na long na si ne na table lam da phami na ngang na ga na nang na kari khang nang na kari khang de awat ka ko ma sen ta na ra kun na long to min na ri pha akhang nang na ta na ra ba akhang ma ai su sa ning ba khang ju khang da sumayam lai ai ati ta hayo ta si imai bi jing ni kita hayo ta si ne wang di mai bi na ngai ni wa ja ru ya mangan mani ne हम ग्रुशल जरो कमाई तो सिगे मैम हंगरो जरो कई नुई द लोय ना चामा लिसिंग लोय ता तंगांग ना हाय लोय रे जिम करी ना अनो वम नंग ना तानी ngai के सुले त्रि नंग हाय ngai ले त्रि अंजल अंजल लोय ना हाय ग्रब ngak तने को अदो आई ngai जे लाइनिंग लुम नि चला का चला रोन याव तो बिगनो चिन ना मक ना मत तो बिगनो हाय से चिन खतंग ने कोई लाइनिंग लंबी चले हार के यारो थबंग उत के तो नि को थबंग ना ता का तो नि चिन ना यारो होदि चलिबा कोई मेते लाइनिंग चलिबा मई मई चला गम ति नि सो मागी युम्बान कइबा चना कांगन इसे चचा सिन mun nei ti yin biyo kaya nga ma chati na chin de ka chat ni ko to yaw tam na to na ko gi yaro nung pan mana na chati yo mayam pero chat ke ne ha gi chale ngam mo ha na to chale ko ngam ne na chale chata ra nung pan mana na chalo manung di ba su sama na ma pani ko sa e ma sama amai ma ni si mai ko ri ko to dum tan mai ta asi mai manung da no pa mapana di fajar hari manung di to fajaram de ko di tanti manung mapana thi se sunu ko shwai manung di fajar do ai phi se lai do se la sunang se la su ko manung dai mati ko ai do le lo phi ni yap mati oi ta ko di phi se le ya ro mapani cover dang nu ya ro oi ba ta pa di ngang sei mayam sin se thabak oina fil ta na thabak oina tawna ra ga khang oi thabak oina sak tak si singni wari ni yam tawna kum si thabak oina sak tak si sak si sinai nai ngang ba sak pangang ngang media tho pangang ngang akangai sa ko to jeling ki ei ju kai jai madu bi thabak to aduga ma khang do na ngang ba sak pada yam ri chidu le kon pharwa mi thabak oina roi ko thabak taw do mi wa ngang do mi thabak to do mi chil le yam pharaba thabak na tho thabak oina roi tam sima ngi namba kan ni yam na namni wa si aruba wa ngaktanina yamna ngang da bai tare ko adi sur ko thabak oina tawraga aina ngammi ha ko nang ngammi ha ko thabak oina tawraga di o ma ngammi du ure thabak na ta ni ni sina ta o kari to ta thabak na ta duna pai ko so pare mayam si har ga iswa sum tension ga ni si ko